lamdam masida leiriba miyam gi shermin londa amuk ka hena kudong chadaba kaya ma pibagi adugumba phibam da lagde amarom amuk ichao sidi handakini ichao si loikini ising asi senthakini kangkini madugi matamda oihogodo phibam madugi damak lengang na sem sabirabra sabidogadi hojik matam leiring asida medical team ni khangde natragana tongan agency sitana kanda paket pe yaba thorang ching paket pe tangai fadaba leiri amarom amuk hojik leiriba phibam asina sokhallaba miyam asigi damukta karamba package karamba thorang sing Central government tanaraga pigidori bage haba sisu yamna chawna hange oiba wahang amadli oiri masigi thoiba sugumba ichaw paketine piba sugumba chatheng oiraga su masi akoina seksal hauragadi masi akoina hana thabak khara pakhat hauragadi kanba yabra haibadu su Manipur gi leriba akhang ahising environmentalist sing scientist sing khanaraga leganga thabak khara pakhat pakitangai fadaba leire